Maroiba pau Manipur Olympic Parkta micham miyamna changba ngamdri security na ngaglaga leiri. Ukrulgi Nungshit Highway area da chingni khai khibadagi lambi phaunadre gari kaya panduna laikre. Ain gi wangbada tidim lambi gi footpath ta khopchi lamba sing Imphal West District Administration na lauthokre makha chathakigani hairi. Amade Moma Amadi Chahau Porington Organic Farmers Producer Company Limited ka khusam naduna lupa lakh nipurongi organic shing amasung yangang ngasi Mumbai da thakre. Kurumchari ISTV pau miyeng tabiri pasimbu taram nokchari hoji pau santono pijari. Imphal West District ki manung chanba Sangai Thelda leba Manipur Olympic Park asi hauzik thokliba irang asina mijam miyamna mafam aduda changduna yengba phangdri irang asigi mingda mafam adu buffer zone haiba wahi asi sijinaduna security na ngak senba ki thabak lokhale yamlaba senpham thadaduna semkiba Manipur Olympic Park ta mioi kayana chatninglabasu chatpa yadri hiramsida pawda mama Sangai Thel Olympic Park hairaga khangnariba Imphal West District ki manung chaliba mafam asi lamdam sigi sanurasing amadi Olympian singda kathokduna Manipur Olympic Park haiduna mafam asi semgalakhibani laibak thibadi 2023 gi me homdigi thorakiba pathok lanthok asina maram udana nasidi mafam asida tourism amta lakhidre visitor amta lakhidre hai mafam asi ngak senagdama 189 CRPF ki troop amana yam kana ngak seli tawtu hariba Olympic Park asigi akoiba asisu tourist lakdaba amadi mafam asida mi changtok kin tawkidana maram maraga mongsong amagum leisin khre Yam live activity often jemi mayam na sangna yam na pamnaba adagi yam na picturistic oiba adagi sport ama picnic ki sport ama ju oiba masi nakam da lai baching man kan me adu khanghob dana 2023 gi match ki degi tholo ke bi ham bon maram moi na phanje kanam ta sumi ju sangna dre kanita oi saida Olympian Park lady haibagi wa bo bi ham ko na lai gre phande mayam ji sangla ya da na laibane tawada bunga phamje CRPF na he khawdagi hongna mase ngak selaga nithi ngak selaga lairappa mafamna adu hojukti akoi Manipur da santi khara lakpagi phiam ju lakpa adu mafamje adu khundu oga thamba su noi to na adu khwaidagi hana laibak thibadi akoi Manipur da thoi irang duna malam me na hoju phawa su am phajaga nuai gra mafamje mase mayam sanction na ki duna lairappa यहाँ का ओलंपियन पार्क का सिक्योरिटी भी करता है प्लस ये जो खोखेन गांव का जो साइड में हमारा रोड पड़ता है सर तो रोड टी पॉइंट जो कि हमारा कुकी वाला इलाका प्लस मिताई वाला इलाका बीच बॉर्डर पे हम लोग तैनात हैं और हमारा एक प्लाटून ये गांव है तेरन पक्पी जो गांव है उस गांव में हमारा एक प्लाटून डिप्लॉयड है जो कि उसी इलाका को प्रोटेक्शन देते हैं यही हमारा तैनात है ओलंपियन पार्क में हम लोग लगभग 2 महीना से रह रहे हैं हलचल जैसा है वैसा है हम लोग यहाँ अभी तो रह रहे हैं इस जगह में बाकी हम लोगों के लिए और रहने के लिए और कोई अकोमोडेशन है नहीं इसी में हम लोग रह रहे हैं हरिमफुमसी अमोन हंदोतुना मियामदा सिनगदग हाइबतुदी तमना हाइबतारी ISTV पावतमक पावतमजरिबा वरकम नावबा संगाइतेन Ukrul
की नुंगसित हाईवे एरिया दा चिंग निंखाई खिबदगी लंबी फाउनद्रे मसिना मरम ओइदुना गाड़ी कया पंदुना लेख्रे लंबी चटपा यादबसना तोंगान तोंगान बा खुल कयादा चथोक चसिन तौबदा खुदोंग चादरे हाइरे मरी लेनबसिंगना अथुबा मतमदा मिडियंग चंगदुना लंबी असे फाउना हन्नबा माइकई अदोंगी मियामना अपील तौरकले अमरोंदा इम्फाल जिरीबाम लंबी की लुआंगचुम अमदे रांगखुल खुल अनी की मरक्ता ngasi अयुक चिंग निंखाई खिबदगी लंबी चथोक चसिंदा खुदोंग चादबा मायोंगनाख्रे ABCI कंपनी ना तोंगान तोंगान बा मशीन सिजनदुना चिंग निंखाई दिबा मफम अदु लौथोकपदगी महौसागुमना लंबी असिदा गाड़ी चथोक चसिन तौख्रे इम्फाल वेस्ट डिस्ट्रिक्ट की मनुंग चन्ना लेबा मफम सिंगदा लेरिबा मरुएबा फुटपाथ सिंगदा आइन काइना साजिलंबा पैशिलंबा वर्कशॉप दुकान चिंबसिंग JCB सिजनदुना लौथोकपा हौख्रे ngasi ayuk pung 6 makairom taba matamda Imphal West DC masa laktuna yengsilaba matungda Imphal West District Administration na Revenue Department amasung Security Force ka khushamnaduna kaisampatagi malom phawbagi footpath niyom kaina sajilamba khandok lamba paisinduna thamlamba nung leingoi check uwana chingba kaya JCB siznatuna takthokre District Administration amadi Revenue Department ki miyoy sing yauna masing yamlaba Manipur Police amadi CRPF personnel singna ngak senduna eviction adu chathakhiba aduga mari leinana District Administration Imphal West ki ADM Jadumanina ngasigi eviction asi tawdringaida mamangda footpath niyom kaina sajilibe sing asi mapu masa masana lokthoknaba notice kayarak pikre adubu madugi ona tainabada nomagi footpath hotel phamjinba dukan phamjinba amadi potchai kaya paisinba hengalakpadagi eviction asi miyamgi yaithana bakhallaga tawgani haike महाना मखाताना मियामना चथोक चसिन तौरिबा फुटपाथ सिंगदा नियम कायना तौरिबा सिंग असे आइन यादबदा नतना मसिना मियामदा खुदोंग चादबा कया थोले इविक्शन असि तौरबा मतुंगदा मियामना फुटपाथ अमुक हना आइन कायना करिगुंबा थबक अमता तौबिगनु लोइनाना इम्फाल वेस्ट डिस्ट्रिक्ट की मनुंगदा लैरिबा मरुएबा फुटपाथ सिंगदा नियम कायना साजिलिबा सिंग तकथोखिगनी हाइखे पब्लिक सिंगी साइटगी लौथोपीदबा ngasi district administration na अखोई सिक्योरिटी फोर्स मैम सिनरकांदा सिगी लौथोपगी थबक असि चथजबनी मसिगी मरोइबा कनोदी अखोई लंबी की नाकंदा पैसलिबा मगना नुंगुंबा कंस्ट्रक्शन की पोट आइटम मैम पैसनबा वायर थमजिनबा अदुगा लोइनना अखोई तैयार गुम थंबा असिना लो एंड ऑर्डर दसु अकाइबा क्या लापा लोइनना लंबी की नाकंदा पोट साजलकपा दुकान फमजिलकपा सिना मरम ओरगा लंबी की चथोक चसिन दसु फ्री ओइना चचगदब चटपा ngamaktaba असिगुंबा मैम सिंग से कोई हन्ना हन्ना डिस्ट्रिक्ट एडमिनिस्ट्रेशन की हाइर फौदा लौथोक्तबनिना ngasi कोइना मतम अमा थाजरकांदा मैमदा पाउ पीजखरगा सिगी थबक से कोई लौखचरकबनी ngasi कोइना इम्फाल की केसामपात की मालोम साइड असिग मतम फंगगना कोई उड़ीपोक साइड अदुगा अतोप अतोपा कोई डिस्ट्रिक्ट लेबा लंबी सिंग अयाम कोई चथजरकनी मोमा अमदी चाहाव पोइरेटोन ऑर्गेनिक फार्मर्स प्रोड्यूसर कंपनी लिमिटेड का खुशमनादुना लुपा लाख निफुरोंगी ऑर्गेनिक की शिंग अमसुंग याइंगांग ngasi मुंबई दा पुननबा हॉर्टिकल्चर एंड सॉइल कंजर्वेशन डिपार्टमेंट की कमिश्नर ट्विचांगलुंग पानमैना संजेन थोंगे डायरेक्टोरेट ऑफ हॉर्टिकल्चर एंड सॉइल कंजर्वेशन ममांगदगी लमथाखरे लौमी सिंगी सेमिलोन हेनगत हनबा हाइबा सिदा डिपार्टमेंट असिना लेप्तन होनरी हाइना कमिश्नर टी पानमैन हाइक्रे Mission Organic Value Chain Development for North Eastern Region MOVCD NER की मखादा Manipur Organic Mission Agency Department of Horticulture and Soil Conservation ना FPO ओरिबा चाहाव पोइरेटोन Organic Farmers Producer Company North Eastern Development Finance Corporation Limited का खुशम नरगा मुंबई द लेबा IBC Agro Private Limited ना buyer ओइदुना लमदम असिदा organic farm तौजबलोमी सिंग पुथोकबा सिंग अमदी यांगंग पुन्ना मेट्रिक टन तरागा तरुक मुंबई द पुनबा लमथाबगी थौरम अदुदा कमिश्नर थुइथांगलुन पामेना डिपार्टमेंट असिना लौमी सिंगना पुथोकबा अदुबो मार्केट लेतबगी अवाबना सेंदोंग लेतना मांगखिबा थोक्तनबा थबक सिंग असि पाइखतलगा लौमी सिंगी सेमिलोन हेनगत हनबंगमननबा लेप्तना होनरी हाइखे ngasi gisina turmeric ka ginger flakes ni akoi ngamnadi
fresh thage fresh no yam tang ba hele ada market and immediately hoidi leiye ba dong si net fee ga tie up tora makhoin market facilitate ba khoina processing amasung khoina assistant ko di powraiton farmers producer company sira piraga moina si thaduri si mumbai chakrani mamang da su khoina mohoi tie up tawbra khoibu khoi quantity se increase to view high sumai tawraga khoi farmers singi income se hena henga da bakan honari sida moma aduga net fee aduga horticulture me am tie up tawraga hena sauna khoi sumai na khoi producing se ama panda thar ka income hena phaba purapak nam gane hena tan honari Department of Horticulture and Soil Conservation की Director K. Devdatta Sharmana MOBCD NAR की मखादा Department असिना मोमा अमदी FPO सिंगा खुशम नरगा Organic Farm दगी पुथोकपा Fresh ओइबा पोलम सिंग Process तौरबा पोलम सिंग लौमी सिंगदा हेना कानबा पीनबा मखोइदा अनौबा मार्केट पीबा ओइना थबक सिंग असि पाइखतले मोमा की मार्केट इंटरवेंशन स्कीम MOBCD NAR की मखादा Processing Unit Solar Drying Unit na chingba piriba khudong chaba asina FPC singda market quality product puthokpada chauna mateng oi haiki makhoi facilitate tawbiba aduma buyer ni akoi da laibase aduga moma ga khusamnaraga ani ji khusamnaraga chaw poireton da piba yaba mateng piraba matungda hairiba thabak ka si pangphopong amani habisi ai thamjage aduga makha tarak padasu akoi Manipur puthuiba akoi organic ki oiba taru puthoba residue yaudaba singum problem singsidi process form da natraga fresh form da mapan lam da thaba buyer sing da intended buyer sing na leihan nabo hotnaba da Manipur Organic Mission Agency amadi farmer producer company sing sina leptana thabak tawgini Department of Horticulture na support tawduna adum chatkani haibase masi su ai mayam punamakta phongdok chani Manipur ga Tripura ga yamna anganba matamdagi afaba mari leinarei Manipur gi ningthau Rajshri Bhagatchandra gi machanupi Tripura gi ningthau da thajaduna Tripura gi Maharani oirame masida natana Manipur gi Manipuri ningol kaya Tripura gi Maharani oikhe Tripura da Manipuri mapung oina maitai lising kunga taruk ki mayada leiramba yai Tripura gi ningthauna Manipuri singi Tripura State Assembly da seat ama reserve tawna bagi wafam phauba phongdokhi balai khre hauzik Tripura da Manipuri Development Council ama semnana batakna balai haina Tripura da ki Helam Birjna ISTV News ki correspondent Dr. Seram Rojes ka Tripura Bhavan da unabada phongdorakle Manipuri ki cultural se nakwa ware Tripura akoi di angang ma pokpa dagi dugai shosan bo akoi gari nam sankap pongjaiba isai takpa made matung adu leiratare aduna ina Tripura government da demand ma tawi Manipuri Development Council tawradi sahi mada crore manga ma tara ma piro Tripura ke Manipuri do kara maina ma kisti sanskriti culture do tauna ma ke education ma ke health care adu kara ma scheme tau jai da ina demand tau assembly tawri not only Meitei Manipuri atai tribal kiso development council tawaina ina demand tau Tripura da 20 types tribal like Impal Kakching Lambida MST gi bus Thajin Birakhinu Thajil Laglagadi Numit Aduda Indo Burma Road Sugnu Road Honors Welfare Union gi bus sing MST da surrender Tawgani Hairi Governor Road Talaiba Indo Burma Road Sugnu Road Honors Welfare Union ki office da Union Asiki office ki thaupuba sing yauna pangthokpa paugi mifam amada Union Asiki General Secretary Thaunauzam Radheshyamna Thajaba yaba pau amagi matung ina Manipur State Transport ki bus Imphal daki Kakching service Kaishampata laiba Kakching gi parking dagi hauragani haina tare Amarumdana Indo Burma Road Sugnu Road Honors Welfare Union ki bus sing State Transport na piba routine ngakna Imphal to Kakching gari kungani thoina up da taragani thoi down da tara ayuk pung manga makhai daki nungthil gi pung manga phauba minute nipan khudingi service tawribani Masida natana Union asida apex oina chatminariba register toba body ge Chandel Sugnu Serau Chakpikarong Chenba Singsu Bhaya Kakching oiraga chelibani bus sing asi kolai thoktanaba Kakching lamkhaida timekeeper thamlaga senaraga leiribani
MST na bus Imphal Kakching lambi da thajilakpa thoklabadi numit aduda union gi bus MST da surrender tawgani haiki अकोई गाड़ी सिदी अकोई स्टेट ट्रांसपोर्ट अथॉरिटी ने पीबा टाइम टेबल अमदा अकोई अयु गता पुंग मंगा मखाइते नुंगिन पुंग मा सर्विस तोइनी मिनि निपान खुदिंगी गाड़ी थारी सिगी मरक सिदा मखोइना गाड़ी थाजल को जमा जो स्टूडेंट्स बस सर्विस रम थाजल ले अदुई मतंग जो कोइना ड्रगास डायरेक्टर दा कमिश्नर दा मिनिस्टर दा पीदना मसी अकोई के टाइमिंग कोलाई रोडे अंक सेमतो सेना से थारगा लेरि मरक खंग खंग दम थाजल ले मसी तोबिगनो मसी करिगुम तोबला आगदी अकोई गे कोई बसिंग से पुलप सरेंडर मखोइना तोर मखोइ तो सर्विस ले खरने बा कोइ दी कोइना हाइबदा ड्रगास इरा पीबदा मोइन रिस्पांस पिरक तरे कायम तो खुम कोलेते चलिबा चाही सिगी मे अमदी जुंदा इम्फाल वेस्ट की लफुपा तेरा अमदी हियांग खोंगदा पंजाब नेशनल बैंक रूरल सेल्फ एम्प्लॉयमेंट ट्रेनिंग इंस्टीट्यूशन कक्चिंग डिस्ट्रिक्ट अमदी स्टेट बैंक ऑफ इंडिया रूरल सेल्फ एम्प्लॉयमेंट ट्रेनिंग इंस्टीट्यूशन इम्फाल वेस्ट का खुशमनदुना ऑल मणिपुर यूनाइटेड फिश फार्मर्स एसोसिएशन सिंधुना पांगथोखिबा ट्रेनिंग प्रोग्राम अदुदा सरुक याखिबा ट्रेनर हुंफुगनी पांदंगसी इम्फाल वेस्ट डिस्ट्रिक्ट की मनुंग चन्ना लैबा लफुपा तेरा मयाई लेकाई कम्युनिटी हॉलदा सर्टिफिकेट यंथोपगी थौरम पांगथोखरे पीसी कल्चर की ट्रेनर सिंगी सर्टिफिकेट यंथोपगी थौरम असिदा मणिपुर लेंगा के डिपार्टमेंट ऑफ फिशरीज के डायरेक्टर टी फुलेन मैतई अमुफा की प्रेसिडेंट मयंगबम बिमोल चान अमुको की प्रेसिडेंट PH नंदो लुवांग यावना मियोय कयाना सरुक याखे थौरम असिदा अमुको की प्रेसिडेंट PH नंदो लुवांगना nga gi farm tawduna nga yok liba ichil inausingna nga yok libasi aikoi miyamna awang ba thakta thaga pigadabani maramdi makoina tawriba thabak asi chumnagi nga yoklaga paisa tanba khaktagi nate iramda manipurna nga gi bothokta mipal tangdana bokhonari bani haike tinda yalomi kangadabani adu tawdabani haiba khaktana chin khaktana ya aroeba khut yawon changeba aduna koi subutai worker chai lebadaiba aikoi gi pai pusina matamda thona yam paramise थबक सुबु नोम याम कल्ले अदु थबक सुबु से मसा कल्लदी या मसा दो वॉरियर लामी मसा दो वोय बता बनेबा मसा कल्ल में मपाम कल्ल में सुंब मयाम तो हुना कुना मसाई अकोइने नामी सिनाव तो बी बई सिनाव मयाम से सिगी कोइगी वखल दा थौना हनबिगनो हे हेने थौना जा होपियो हाबा वाफम खजे थमजरगा मिरी बाप तगी nga पुछंदर मोहनसी अकोइ nga gi चाथो हेंकलनसि अकोइ मतिंग नेब खुनाय मगी मतिंग नेब मियोइसिंग वसी अकोइ नादि यक्तबा हचांग फबा खुनाय सिगी मी वसी तुंगदा लागदबा अंगांग सिंग मसामु फनबा मखुगी अफबा चिंचा अमा कोइना थमनबो होनबदा कोइ पुनमगी थौदांग नोमिने सायबा वाफम खजी खुराई पॉपुलर हाई स्कूल की क्लास 10 पास तौरबा महिरोई सिंह स्कूल असिना सिंधुना पुंगनी थौगतख्रे स्कूल फगत हंसी मिशन की अहानबा फेज द यावरिबा खुराई पॉपुलर हाई स्कूल दा चलिबा चही लिसिंग अनि कुनगमंगा गे बोर्ड ऑफ सेकेंडरी एजुकेशन मणिपुर न लौबा क्लास 10 एग्जामिनेशन दा पास तौरखिबा सिंहबु मना पिदुना पुंगनी थौगतखे थौरमदु द हेडमास्टर अरिबम प्रीतमजीत शर्माना स्कूल असिगी महिरोई सिंहना हौखिबा चही अमदे चलिबा चही असिदा महिरोई लोइनमक पास तौरकबाबु नुंगाइबा फोंदोखि मखाताना स्कूल फगत हंसी मिशन दा यावबदा नतना PM-Istv स्कूल मनुंगसु चनबा स्कूल असिदा डेस्क अमसुंग बेंच के अवाटपा पिबिनबा मरिलेनबा सिंगदा हाइजख्रबसु पिरक्तबगिदमक नुंगाइतबा फोंदोखि बिष्णुपुर डिस्ट्रिक्ट गवर्नमेंट एडेड एलिमेंटरी स्कूल टीचर्स एसोसिएशन सिंधुना तरुकलक सुबा एनुअल मीट कम फेयरवेल प्रोग्राम अमा सर्व शिक्षा अभियान बिष्णुपुर डिस्ट्रिक्ट की ब्लॉक रिसोर्स सेंटर हॉल द पांगथोखरे जोन 4 बिष्णुपुर डिस्ट्रिक्ट के थबक्तगी पोथारब ओजा सिंगदा एसोसिएशन की माइकेदगी अचंब खुदोल पीदुना इकाई खुमनबुटके थौरमदुदा ZEO अतोम गुनमनीना ओजा हाइब सिनफम असि तमजनिंगाई ओइब सिनफमने NEP लाकपक लोइनाना लोअर क्लास द तमलिबा महिरोई सिंगबसु अफब वाखल लौसिंग पीबगी मतम ओइरकले ओजा सिंगना कथोकपा अमगा लोइनाना महिरोई सिंगदा ताकपी तंबीबना ngасidi अफब महिरोई कया गवर्नमेंट स्कूल सिंगदगी पुथोकपा ngamlaklibani हाइके मणिपुर स्टेट कला एकेडमी सिंधुना वांखई हाई स्कूल इम्फाल द नुमित मंगानी चथरकपा थांगता वर्कशॉप ngasiloisinkhre थौरमदुदा महिरोई सिंगदा सर्टिफिकेट सिंगसु यंथोखे मणिपुर स्टेट कला एकेडमी की सेक्रेटरी सुनंदा थौचोमना वर्कशॉप असिदा अंगांग मसिंग यामना सरुक याखिबा अमदे मखोइना खंगहौरिबा असि येंगलगदे माय पाकपा अमने
Academy na makha tana painting competition, art workshop, meet the writers na chingba thoram kaya school da natana community level da so pangthoktuna thakshi khasi khangananaba hakjang phana lainaba amadi punna thabak tawminabada coordination lainaba maru oi haibasi angang singda khangananaba medium oina thoram sing paikhat khigani haiki society se akoina sida thangta haraga example oin haija matamda se piriba discipline oja guru bo ikai khuna ba ahlamanda thaksi khasi khanba adagi isa physically fit oiba sigi kana ba myam ja koina angang sing sida koi future safe koi gi future oi gido angang myam sida akoina pijaning ba instill tong ning ba wakhalon ga koina si thoram se hawdok sabane akoina maruina angang sing sigi class ki room gi hogi classes sing to effect tawdana ba mokoi ja koina school sing after class haija batare punga da class loiraga na koina 1 2 3 gumba natraga ngasai gi 2 to 4 gumba moi gi tawribe school gi class sida so koina sokta bada koina sigumba pandam je loina raga angang sing sida koina khanjaba je yam maru oi haija tare akoi gi future akoi gi culture art sing se preserve tawge promote tawge haitadi koina angang sing sisu khangan ba je yam achoba thodang ne khanjai Manipur Home Guard Employee Welfare Association amasung Home Guard Welfare Scheme Committee ga puna khusham naduna Home Guard Welfare Scheme gi makada Home Guard personnel singi phangpham thokpa sing yentokpagi thoram GM Hall da pangthokre thoram aduda Manipur Home Guard Employee Welfare Association gi president Yanglem Mangi amasung tongan ba battalion manga ge battalion commander singna maroiba presidium member sing oina saruk yakhibaga loinana tongan ba Home Guard battalion gi personnel kayana saruk yakhi Tharamasi ki manung channa Home Guard Welfare Scheme gi member oiba thabak tagi potharaba Home Guard personnel singda welfare scheme asigi phangpham thokpa sing yentokhi Manipur Home Guard Employees Welfare Association ki president Yanglem Mangina pungkunga mari mathau tawriba Home Guard personnel singi phangpham thokpa sing mari lainaba authority na phanganbiu haiki एक एंड रूल की मतुंगिना कंपेडियम की मतुंगिना मणिपुर होम गार्ड की तोंगानबा कमांडेंट जनरल अमा तोंगान थंगदबनी अतै पाइदबा पोर्टफोलियो यानदबा तोंगान फैसिलिटी मयाम फंगदोबा सेनेरिटी लिस्ट की प्रमोशन की गाइडलाइन की असिने चिंगबा मयाम अमा डिमांड तौना लेबसे सरकार न खनबिदबसे मसिजु असिगुंबा मिफम मसिदा पुल्लगा कोई तोंगान वाफम खरदी थमौगे हाइदना खंजरगा ngasiगी मिफम मसिदा इसम चंबो ओइरगसु with uniform discipline की मखाद लेबा पुलिस का सब मानना थबक तौरिबो होम गार्ड पर्सनल सिंगनी हाइबदो खंगन बिबदा मयाम मतेंग पांगबिगिदमसु मयाम हन्नाना थागतसरी Manipur ki regional political party ama oriba Democratic People's Front DPF ke women wing na sinduna isana isabu lengak jasi mipal tang ka hingloisi Manipur ki saktam kansi haiba wakhalonda ahanba women sensitization ki thoram wangkhaida leiba narol sintha kanglu ki sanglenda pangthokre thoram aduda DPF ki president Dr. Narengbam Rajiv Kumar na Manipur da nupi oibe ima event singna leibak ki damak loduna lakliba thodang asi singthabada loiba nairoi Democratic People's Front hairiba regional political party asig wakhalonda Manipur gi saktam kanba isana isabu lengak jaba lamdam ama ohenba amadi mipal tangdaba lamdam ama oibada Democratic People's Front women wing na achauba thodang lobagi pandam thambana nupi singi oiba sensitization gi thorum asi pangthokpani haiki Manipur dang asi tangdu lai ta dana leiriba sunglaba condition sida ima singna lobi river roll adigi nupi gi wing sin lobi gada ba thodang myam gi matang da ketang hena sugaina na khar kumna khana na bagi tan jadu ngase koi loja bani ado DPF ki sunglaba branch ki mathang tarak padai koi youth front ki si kampus ki su koi program se matang yalaga leijari aduna koi matang masigi Manipur gi sumlaba yamna tangdu leta daba condition se ngase koi DPF na lokot jare ba thodang khudi mak se da Manipur da khunda minari ba koi furu khudi mang na mase da koi gi support obi dona aduga DPF so hena pangan kalan dona Manipur gi oiba lehau se chana ba sum Democratic People's Front regional party sibu hena ma pangan kangalan biu haidona mase mayam da thamjari Democratic Women Front ki maroiba thaupobi khundongbam sinina hauzik Manipur da thengnariba khudongchadaba kaya asi kohannaba lengak ta haibada tadrabanina makhoi mahutta aikoina mihut ama oina assembly da changduna miyam gi thabak tawba matam oire haiki
ngasi Lilong Higher Secondary School na sinduna Exchange of Act and Thought Thoram ama pangthokre. Thoram asida DM University LMS Law College Alumni Association amasung former member Human Rights Commission gi member NG Nongyaina intellectual scholars singna achauba thodang lauduna leibak ama luchingduna chatle ngasidi state asida intellectual corruption saido scholars singi puwari amasung law bulana wahan thopiba thabakna Jingi lamda kulai paiba ihau separate administration homeland amasung greater lena chahi lising anige ningthau hena semgalakliba Manipuri khunai mache tare kangkhong chaire kangluki lan thoale maram asna kungamathoi suba chahi chana hogalakba asida yelhomi Manipuri singna amata oina punsinduna puari gi thodang lauduna phattaba sing aranba wakhalon thabak sing manghanduna akanba Manipur amasagat semgatche Mahanamakatana amuko kokomi amadi Fox na India government ka chahi ani helaba Manipur crisis asigi wari sanari basina tung koiba waroisin ama purakani thajaba thamle aikhoina sumating pangsi chingi kulai paiba singi ihausing Autonomous District Council Act lising machamapal humbura mathoida midyang thamduna socio eco culture and political sakti henkat handuna waroisin purakna bakhonasi hauzik Tamil Nadu gi governor RN Rabina NSN IM gi interlocutor oiringaida mahakna unasi hairakpada November 2015 Imphalda unabada wafam asi mahak suyaning ba phongtokhi ngasi gi mirol na state ki socio economic and political gi chawkhatnaba ahanbada wakal khansi amasung thabak paikhatchi ani subada lanai gi oiba phibam sembagi lamchat semgatchi masina maram oiduna aikoi bukana amatana maithiba piba ngamloi amasung unity integrity pangal piduna amuk hanna akanba Manipur ama semgat pangamgani haiki Wangkham SC की MLA सुवरिबा MPCC की प्रेसिडेंट कैशाम मेघा चंद्र की मीटिंग मखादा वांगखेम यूथ कांग्रेस कमिटी ना असेंबली कॉन्स्टिट्यूएंसी SC की मनुंगदा लेरिबा लंबी सिंगी पोर्ट होल मेंशन बगी थबक मखा चथरक बोइना ngasi hayel labuk polling number 32/11 na konba mafam singda jing leibak amasung nung haijinduna semjin ba hokre hayel labuk inaha amadi club ki volunteer kaya galoina na chathakiba port hol men ba aduga mari leina na Wangkham Youth Congress Committee President Moirangtham Robinson na hayel labuk ki lambi asi koila thana bagidamak MLA gi work program thagat pada yaurabani adubu laibak thibadagi laingak na koila thabagi work project adu kakhibana koila thaba ngamdana leire lambi ka hena phatabana miyamna thengnariba khudong chadaba kaya adu kharadang oirabasu ko annanaba Wangkham Youth Congress Committee na port hol men bagi thabak asi chathabani haiki कोई है लोग क्यों नहीं हमने लेबक थी बाहर कर रहा है बदी कोई लंबी से कोई ला था बनना बकी दमकता वाक प्रोग्राम से कोई ऑनरेबल मैंने ना तरोगा था चगी बनी मधु कोई डबल इंजन के लेंगा सिना प्रोग्राम से कक पता याव की भाई तारे हम लेबक थी बा मोइना जो सिगी प्रोसीडर से कोई प्रजा सिंह सो दगी वांगखेम यूथ कांग्रेस कमिटी की मैं कई जगह सो अमदी ऑनरेबल MLA की मैं कई जगह सो हमने नुआई तबा सुम प्रॉब्लम कया अमदी मयोंग नदी अदुबो तंगाई खदना सतबा यादबा नोंजू थागी मतम ना ओइरपगा मसी कोई कितन साफननबा तौसे हाबगी पांदमदा सुमाइना को तौसेबने दुगा केंद्र जी दैदा कोई लंबी जे याम फतबसे मसी कोई दुम यंगथंजरगा यारे म खैदे कोई अंगम लेबेंदा कोननबगी पांदम दुमदे कोई लेजरी मदु मथंग मनाउ नाइना चथजननबा कोई दुम खनरगा हौजी पाउगी मरथना तेम्बे ब्रे मतंग लोमिनसी होंगलगलिबा पुंसिगी लंबीसिदा अरैबा चाबा याबा मखै सासिनदरी अदुने हिदाक लांथक कयाम चादबा यारक्ते चासिलिबा सिंगदुना अदोमगी लिभरदा कयाम सोखनलि खंगबिब्रा लिभर नबु सोखलबा चानिंग थकनिंगबा फाउदबा पुक नुंगाइतबा खोंग हांबा नुंगाइरक्तबा अमदि कुचु कुमेन सेंगहलक्ति खुदिंगमक सिबु ngakthokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Chahi nifu hena babina haiba maming asina anala yengi lamda thazaba quality leiba amadi cheksin na honabagi kudam oiduna lakli diagnostic tagi horaga multi speciality hospital amadi cancer care faubada
Babina na mangzil thaduna lakri. Haujiga muk makata na changsilaktuna mayamgi mafam da kudol tamjari Babina Institute of Nursing Manipur Nursing Council nasu recognize tawraba. Matam gachunarba classroom advanced lab sing leijari. Babina Multi Specialty Hospital amadi AOI Babina Specialty Hospital da clinical training fangbiyo. Expert faculty nupa amasung nupi gi tokhai hostel sel yamna changdana. Babina Hospital amadi khongbu oiriba institute sing da thabak tawbagi khudong chaba su pizari. Hauzik admission haujare suknatagi sit nipu khaktani ahan balakpada khudong chaba pijagani. Babina Institute of Nursing Nurturing Care Inspiring Growth. Sajiwa Zel Road Khabai Soi Imphal East. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Offer Canberg Industries Thamabun Mesnam Lekai opposite DM College Labana July Taramathu Kunmanga Fawa Yam Chorba offer on Pizari Madudi School bag ani Labada bag ani Hapchagani Amadi bag Amalaba 20% off Pizari Miam Su and Kangaraba Canberg to school college seminar workshop sports airbag traveling bag rank on Chingbaluina Pambigani Luina schools in the Oiba upon uniform Supambigani Amasung uniform Kudimaki Apamba design the customized order to Yagani. Free plastic surgery consultation camp at Caesar Hospitals, Langos from 12 to 19 July 2025 in observation of National Plastic Surgery Day 15 July. Patients with congenital defect, burn and trauma injuries, post-burn defects, cancer reconstruction, etc. may avail the facilities. For details, please contact 9007 9007 94 or 9611 609611. Break matungda mukana taram nukseri makata papauda Punsilasi Aikoi Haina Mingtonba Tongju Esigi Naha Singi Apunba Organization Asina Sinduna Tongju Esigi Naha Singi ba Interaction Program Amangasi Kongbada Leba East Garden the Pangtokre Mipam Aduda Tongju Esigi MLA Tongam Biswajit Laishra Mani Memorial School Gi Vice Principal Mutung Kunjaki Shore St. Joe's High School Wankaigi Senior Assistant Teacher Laikuram Budibanta Yauna Tongju Esigi Tongan Mapam Sindagi Lakpan Hakeana Saruyaki Mipam Aduga Mari Lenana MLA Tongam Biswajitna India si Malemgi Manungda Naha Masing Kwaidaki Hiena Leba Ama Oiduna Lakadoriba Chahi Kara Asida Lebak Asi Malemgi Kwaidaki Matik Mayai Leba Lebak Ama Oigani Haina Panare Lebak Ama Chakanaba Ahongba Amadi Hena Innovative Oiba Mawongda Junction Matamda Naha Singna Catalyst Amakum Matau Taugadoribani Laibak asigi mamai chunggadoriba afaba luchingba khanba amade semba matamda nahasing thaudang yamna chawe hauzik oiriba phiba masida nahasingna wakal pungning laitana khanthaba matam oire khunai asida ngakpiba amade kauthokpa haibasi yaudravade aikoi punna hingminaba yaroi haiba nahasingna khangba matam yaure haiki lariba government aba phajana shape tawba leadership phajana phana chahan ba chalan ba je koi youth singi kholao youth singi ki lepi iba phaba visionary oiba kano sing do adu lawgane ba adu koi manipurda akoi si napa ai sengna ma haje ke ama magi wari na tiko ai pam da ba da chalaga da wosina di akoi khawala bi di por ko mo je sengna haje ke si Pandit Din Dayal Upadhyay Institute of Agricultural Sciences ta puba thangbang amloidaba sel gi demand tawbiganu haiduna ngasi institute adugi oja sing amadi mahiroi sing nawakan mi pham pangthokre Manipur da agriculture horticulture forestry fishery sericulture agriculture engineering food technology da postgraduate tamnabagi amatangairaba UGC na sakhangnaba institution asida jahi amada tha ani ahum dagi hena mahi tamba phangdraba matam asida tongan balup kayana sen khai pidrabadi institute hangba yaroi haiduna athingba pibasi tawbiganu lairik tamba phanghanbiu institute ta sel gi demand tawbiganu Fonda sel gi demand amadi aki akhang tawbirakanu haire Pandit Din Dayal Upadhyay Institute of Agricultural Sciences ki director RK Imotombana Manipur gi ban blockade amadi tangdu leita da phibam asida jahi amada tha ani ahum dagi hena lairik tamba phangdana leiringai cherak asida puba thangba ngamloi daba sel gi demand kaya tongan balu kaya na torliba se institute asida mahi tamliba mahiroi sing amadi oja singi yengbiduna handokpi haike Institute sida ngasi ko ba nimi sidagi amung hana aki khang pibiraganu sel gi demand tobiganu
ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯄꯤꯕ ꯉꯝꯃꯣꯏꯗꯕ ꯗꯤꯃꯥꯟ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯗ ꯍꯥꯏꯖꯜꯂꯔꯕꯅꯤꯅ ꯃꯐꯝꯁꯤꯗ ꯅꯦꯅꯥ ꯇꯥꯅ ꯑꯉꯥꯡꯁꯤꯡꯒ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯑꯩ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯄꯤꯜ ꯇꯧꯖꯔꯤ Bisnupur district ki Thanga Kaibul Lamjaudagi Arvin Moirangthembu UK gi is Success County Local Lenga ki Civil Service Officer oina khankre mahak chat ki bachait nipanda council asida official oina join tawkibaga loinana customer grievances redressal officer oina thabak tawba hokre mahak na UK gi local government ki thabak asi tawdringai ki mamangda Child Heritage Foundation da Education Assistant oina thakara thabak torami haire Arvin Moirangthem asi UK gi University of Success da leiba Institute of Development Studies dagi Governance Development and Public Policy haiba hiramda lisingani kunga humdoi kunga marida master degree phangke mahak Delhi University ki Hindu College dagi Political Science da BA honors loisin khibane Manipur ki ahan ba oina UK gi is Success County Civil Service Officer oina khankraba Arvin Moirangthem ase Bisnupur district ki manung chanba Kaibul Lamjau Thangada listing amachapal marputra nipan gi Jun nipan da pokhi mahak Moirangthem Asni Kumar amade Dhamapati Devi gi anishuba machane haire ngasi nungthil pung amaga minute kunga nipan muk taba dwaida Chingmairong Law College mamangda Thauduna lakpa Maruti van AS01 87458 ama engine sagatuna khanghaudana mai hobadagi Manipur Fire Service ki motorcycle water mist system amasung Bolero AFT siznaduna mai adu control tawkhre haide laibak thibadi Fire Service ta pau thengna pirakpana maram oraga van asigi ayamba saruk maina chakre haide Manipur da thokliba kuki amadi maitai gi crisis asina maram oiraga red zone da leiriba lawmi singda kokomi farmers wing na Department of Agriculture ga khusamnaduna ahongba mamalda afaba makal gi phaudi amadi har yentokpagi tawram ngasi su pukhau laifam community hall Imphal East district ta pangthokre har yentokpagi tawram aduda El Sanatomba assistant fertilizer officer Department of Agriculture W Subhas nodal officer National Food Security Mission AB Elangbam convener Kokomi Farmers Wing G Nirmal Sharma AO Sagolmang Circle amadi Y Basanta chairman KB Sagolmang Pukhau Kokomi branch na saruk yake Thoromadugo mari leinana El Sanatomba assistant fertilizer officer Department of Agriculture na Agriculture Department ki Director ki meeting makhada lawmi singda afaba makal ki phaudi amadi har sing ase subsidized rate ta lawmi singda phanganduna lakle urea har haibase yamna chaibada hakchang da soanba maramna urea khaktana pothok hena puthok pa yaroi diamond potash na chingbasing asian sinarga chaibada pambi da hena afaba oi hakchang sokpasu hanthali haike Farmer kudimang na ina hajaning idi har singa se ako India government na ko piriba support ko na masi kamay na sira gani karamba piwam da chawthok pangthok hena chawthok kani haiba pemam se khanbi amasung mathok tai farmer sing da appeal tawjaning badi urea darkar lei bakhtang chaibiu chaiba matam da atopa department di control item haibadi gal super phosphate diammonium phosphate potash hariba mai singdi yanaraga me sio omada chanbi yaragadi pambi da Miyubi Haksang da hena soktaba pambida mahena makoi maru changba pocha ama puthokpa ngamni haiba wapamse pharmacy thamjari Sky Hospital na Haisnam Youth Development Organization HYDO ga khusamnaduna Thanga Chingyang Community Hall da nomgi oba lab na heart screening tawbagi khudong chaba phangankre Manipur Heart Foundation ki matenga loina na Bisnupur district ta heart kamari leina ba leina gi layong leibara haiba khangdokpagi khudong chaba piba free heart screening camp aduna mioi maripu nipanda OPD patient nipanda eco mioi kungamari da ECG amasung patient taragani thoida blood sugar test lem na tawbagi khudong chaba pike cam aduda thanga khaktagi natana moirang amasung akoi bada leba mioi singda su hairiba khudong chaba sing asi phanganba ngamki hairi Bisnupur district ki district headquarter Oriba district hospital mamang forest gate tagi Bisnupur Kaithel Phaurga Bisnupur police station mamang phaubada lambi gi mayai da leiriba port hole sing ngasi Bisnupur bazar board na miyam gi matenga loina na mensinduna koilas thajin kre
Bisnupur Bazar Board ki President Thiam Sanaton, Secretary Kangjam Deni Amade Treasurer Thauchom Ajit Kumar na luchingduna Bazar Board ki member kaya galoina na pangthokiba lambi semjinba atuda Bazar Board ki President Thiam Sanatona Tidim lambi asida miyam na chathok chasin tawbada khudong chataba kaya mayokna ba amade accident thoktuna asopan kaya yorokpadagi miyam galoina na semjinbani Laingak na so atuba matamda lambi asin ningthina semjinbiu haiki matam kuinagi mamangdagi akhona masi mena na bahona jarakpani adu nong chingi phirom se chadabna sum jai thorakpana ngasi haiban mirasi yamna laibak phaban mirama thoe aseng badi sarkar na tawbi gadabani tawmalaktabadagi akhona yengba ngamdadana misi mena awana accident ke ama thokchalakpadagi aho arak men bagi thaba ase akhona paikhatsabani masre sida sarkar na parigumada miyang sum sangbi raktarak तारगदी अखोई बाजार से बन सिंह कई करा अमुक मखा ताब प्रोग्राम चंचलक याय यारिबा मखैदी अखोई के बाजार सिगदा लेरिबा ओहो अराक अखोइना तौबदा सिथा नांथब लेरमगसु अमुक्तंग मियंग चंगबिनबा सरकार की मियंग चिंगसिनजरी Bisnupur Kaithelda Auto Service Tawbe Singna Phongdorokpada ngasi matam kayagi mamangdagi lambi asina phattaba Leirakpada anayek puba amadi lambi asida auto service tawbada nanglamba awapa kaya adu bazar board na semlakpa asina pamdaba thodok thokpagi chang kharadi hantaragani tung koina chatkadaba mongda lengang na miteng changduna lambi asi semjinbiu haiki Manipur Drivers Association ki President Saikom Babudona Bisnupur Bazar Board Kangbuna Bisnupur ki lambi semjinduna koilas thariba asina lambi da chaliba miyamda nungai halagani mari lainaba singna athubada mideng changduna Manipur ki lambi phatriba sing asibu sembiu haiki Lions Club International District 322D ki theme One Activity One District haibasida yumpham oiraga malem gi kaitharakliba ainga sagi khalda kharadang oirabasu mateng oinaba ngase Lions Club of Moirangna District Forest Division Bisnupur ga khusamnaduna Moirang ngangkhalawai laiba Hemam Nilamani Ngangkha Sports Complex ki akoibada Uhai Panba Amadi Manapungba Uchara Singh Thabagi Thoram Pangthokre Lions Club of Moirangi President RK Kennedy na luchingduna pangthokiba u thabagi thoram aduda Bisnupur Forest Division gi mahut chinduna Range Officer Moirang Git Chandra Amadi Mahaki Makha Thaba Officer Forest Garching Leo Club of KG Moirangi President Amadi Member Singh Susaryaki Lions Club of Moirangi President RK Kennedy na Upalna akhoi mioi bada piri bakana basing khanglabasu u thabagi hainabidi mapung phana leire haibadi yadre nakal amaromdana u charadi tharaga hinghannabagi thaudangdi khangdabana tharamliba u sing mapung phana haubangamdaba kayasna malemgi kaitharakliba ainga sasi hanagum hanjinhan bada wana thokpane akhoi u thabada natana thariba u sing hinghanbagi thaudangsu lauminasi haike Ngasi thajari basina phase ani subani Lions Club Moirang na tawri basi mamang da su July 1st u char kuntra manga muk club ki campus ta thajakre ani suba phase ni ngasi thajari basina aduga next time masi losilakpagi thada su akhoi pangthok chabagi pandam adum leijari Jahi Kudingi Pangthokpagum Jahi Asigi Oinasu Ramlal Paul School Lising on Chamapal Marpunitoy Alumni na Sinduna School Asigi Bosem Amadi Koshem na Loba Examination da Mark Wang na Pangduna Pastor Laba Mahiroi Singda Manamatum Pidun Punging Togot Pagitoram School Asigi Auditorium da Pangthokre Thoramadu da Ramlal Paul School 1982 Alumni Gi President Justice Aribam Guneshwar Sharma School Asigi Principal Haubam Padmani Amasung State Director Nagaland Merayuba Bharat Ministry of Youth Affairs and Sports Government of India Salam Dhanana Maroiba Presidium Member Singh Oina Saruk Yakibaga Loinana Oza Amadi Mahiroi Kayana Saruk Yaki Thoram Aduga Mari Lainana Saruk Yakiba Ramlal Paul Lising Machamapal Marifunitoy Alumni Gi President Justice Aribam Guneshwar Sharmana School Asigi Alumni Ashina Haurak Liba Mahiroi Singi Yai Pana Batabakaya Tauduna Lakle Masigi Saruka Moina School Asigi Oiba SSLC Amasung Council Gi Exam da Mark Wang na Pangduna Pastor ba Mahiroi Singda Pungning Togatuna Manapi Bani Mahanamakatana Ramlal Paul School 1982 Alumni Gi Pandamdi School Asidagi Apaba Mahiroi Kaya Putokpani Ngasi Piriba Manasi Mahiroi Singda Apaba Mahiroi Putokpada Pungning Togatpa Oina Pibani School Asigi Lairiba Apaba Oza Singa Tanaduna Hauzikti Hiena Panana Honarasi Haiki
School asigi legal gamari laina ba thorum sing District Legal Services Authority ga khusam naduna pangthok pagi khudong chaba su laigani haike. Thoramadu da mahiro singda citation memento amasung cas award piduna pung thawatki. 미 구제법 시 방법이나 마찬 저희들이 다도 TN 대표가 다도 가서 방법은 빠르니까 마찬가지 스탠더스 머니푸르나 방이 스탠더스 마찬가지 하게 아니 바하는 다 들으는 거 파스 클래스 스탠더스 나니 또 보도 프라이스 보는 것도 라스트 아버지도 파스 클래스 소리래 거의 엘미나 이 반담 스쿨이 애드미니스트레이션 반담소 사트라 프로 부토포레 Bersilakpada marway bapaw amukan na pijari. Manipur Olympic Park tamicha miyam na changbangam security na ngak lagalay. Ukrol gi nungshit highway area da chingning khaibadagi lambi phauna dre gari kaya panduna laikre. Ain gi wangmada tidim lambi gi footpath ta khopchilamba sing Imphal West District Administration na lauthokre makha chathaki gani hairi. Amade Moma Amadi Chahau Poireton Organic Farmer Producer Company Limited ka khusam naduna lupa lakh nipurongi organic sing amasung yaingang ngasi Mumbai da thakre. Hoziki oina di ISTV na pijaba pao matang salujare ning tabi basing mamukana.